Hairang Lairang Channel na mayamgidamakta pujarakliba Phungawari Layekpagi Kanaba. Thaina mamangaida mathauna leiraba ningthau amagi machanupi masak matau phajabi matik magul leibi ama leirami. Mahak sagol tongduna sa tanba chatpa yamna pamjarami. Nongmadi Rajkumari adu sajigi matung inna sagol yangna thaukhibadagi khanghaudana songlaba umang amada matomta ngairami. Mahakna uda kakhatuna khongloi leihaure haiduna leiduna yenglami. Udugi iwang wangba usadu yawbada umang adu akibagi masak phanglaba lamaina ngangduna chakpa ubada pungak ngakre. Uwa amadi mongsong pumnamakpu khubam nungda paisinduna maichak phaba mairiduna uchek singi mahum sa singi makol amasung lambida thengnaba khudingmakpu yosillakle. Sajina chingba sa singi kanglupna aki akhangnaduna koichen cheli. Makhal kayagi uchek singna nungsa sor phullaba maikhuna koisin lao khongladuna mainungda tasille. Asigumba akibagi masak phanglaba saktam asida Rajkumari na kanga pungba ama uraki. Makoyani thawai khubakta haptuna pikliba machasingbu kannanaba honarakli. Masa pandriba upai lejadraba nungsiraba machasingna mamangmaktada sibadu uraga khonjel pikna laurakle. Laba amom anina karigumbada machabu thangduna painaba chokthaba leitana hotnarami. Karigumbada tawfam khangdana koirei leina pairami. Mairi yamna nakna yaushillakle. Makhoi masabu amadi machasingbu kanba ngambagi asa udrabada mairiduna makol nakna chakpa uraga ahal oiraba labana machabu kannanaba aroiba oina hotnarami. Kanba ngambagi upai leitrabada masabu kanjanaba khudong chaba mafam yauna paikhre. Machasingbu kaningbadagi amomna masamak machasingi mathakta tasillaki. Kanga amom amadi machasing thamoi sokpa khonjelgi marakta mairigi amuba mairiduna yosinkhre. Rajkumari na uthakta phamduna tauriba mawongsing adubu yenglami. Masi ururaga Rajkumari thamoi sokhi amasung sauksu sauningki. Mahakna khanki nupa oibasingse kayada masagi yengliba amadi pukchel sengdribano. Uchek oiro sa natraga mi nupa pumnamak asumna chap manai. Masida chingnaningai leitre. Aihak makhoiga mari thamlaroi. Mahak karigumbada luhonglaroi haina wasakre. Mahaki matung inbasingna langtaknana Rajkumari adubu thirakle. Makhoi thunamak unare amasung makhoi pumnamak konungda halakle. Numitudagi Rajkumari chinglemna leiba horaki. Mahak nupagi mamidagi phauba thapna chelami. Mama mapada tasengna haikre mahak luhonglaroi. Makhoina asigumba akiba masak phanglaba warepsigi maram khangba pamlami amasung yamna warami. Adubu Rajkumari adudi tuminna leiki. Masigi maram mahakna wahai amatha phauba kangthokte. Matam khara leiraga Rajkumari punchi chuppa mayum palaroi haibasi khanghale. Mahakka luhongba pamba Rajkumar makhai ningba kaina handoknakre. Matam khara leiraga aphauba layekpa ama konungda laklami. Mahakna ningthaugidamak athoiba lai kaya marum amasu yeklami. Tha ani leiraga nongma chatnanaba thauranglakle. Maduda Rajkumari bu haifetangni ukhiba. Rajkumari adugi phajabana layekpa adubu aduki matik sumatkirami. Magi lai yekningbagi apambadu namduna thamba ngamdre. Maram aduna Rajkumari da matam khara pibinaba haijarami. Rajkumari aduga matam khara yetnarabagi tungda
ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯔꯛꯂꯤ꯫ ꯏꯪꯅ ꯇꯞꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯦꯡꯕ ꯂꯥꯏ ꯌꯦꯛꯂꯤ꯫ ꯂꯥꯏ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯒ ꯃꯉꯣꯟꯗ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯗꯨꯝ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯏꯌꯦꯛꯄ ꯑꯗꯨ ꯇꯨꯃꯤꯟꯅ ꯁꯍꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯌꯦꯛꯄꯗꯨ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯐꯖꯕ ꯂꯥꯏꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯂꯥꯏꯌꯦꯛꯄꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯔꯣꯝ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯊꯦꯠꯂꯦ꯫ ꯑꯎꯕ ꯈꯨꯗꯤꯡꯃꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯒꯤ ꯃꯟꯇ꯭ꯔꯅ ꯁꯨꯝꯍꯠꯄꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯈꯤ꯫ ꯄꯨꯝꯅꯃꯛꯅ ꯂꯥꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯉꯥꯎ ꯂꯥꯏꯆꯨꯈ꯭ꯔꯦ꯫ ꯑꯄꯥꯝꯕꯅ ꯊꯨꯝꯍꯠꯂꯕ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯗꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃꯒꯨꯝ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯎꯔꯒ ꯅꯤꯡꯊꯧ ꯑꯋꯥꯕꯅ ꯊꯨꯝꯍꯠꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯌꯦꯛꯄ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯤꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯍꯧꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯂꯤꯆꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯂꯤ꯫ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯈꯨꯗꯤꯡꯗ ꯁꯥꯎꯖꯤꯜꯂꯛꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯟꯅꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕꯗꯨꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯨꯅꯃꯛ ꯃꯟꯇ꯭ꯔꯤꯕꯨ ꯐꯥꯁꯤ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪꯗꯤ ꯂꯥꯏꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯐꯥꯁꯤ ꯇꯧꯕꯒꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄꯗ ꯌꯥꯍꯜꯂꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯍꯧꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯇꯣꯞꯄ ꯁꯤꯟꯅꯕ ꯉꯝꯖꯅꯕ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯌꯥꯊꯪ ꯅꯤꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯅ ꯃꯌꯨꯝꯗ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯇꯧꯔꯤꯒꯨꯝꯕꯁꯨꯡ ꯃꯍꯥꯛ ꯃꯔꯥꯏꯕꯛꯀꯤ ꯃꯔꯝꯗ ꯈꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯊꯣꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯕꯗꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯁꯥꯎꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯔꯝ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯔꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯊꯤꯔꯛꯂꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯕꯨ ꯃꯇꯝ ꯈꯔ ꯄꯨꯟꯁꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕ ꯌꯥꯕꯤꯔꯛꯂꯦ꯫ ꯃꯔꯛꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏꯗꯨ ꯀꯅꯥꯅꯣ ꯈꯪꯗꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯔꯝ ꯆꯥꯕꯅꯤ ꯈꯜꯂꯦ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯒꯤ ꯃꯁꯦꯜ ꯃꯔꯥꯡꯂꯕ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯕꯒꯤ ꯑꯥꯁꯥ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯌꯥꯊꯪꯗꯨ ꯈꯔ ꯁꯥꯡꯗꯣꯛꯄ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯇꯧꯔꯛꯂꯦ꯫ ꯊꯧꯗꯣꯛꯀꯤ ꯃꯌꯣꯟꯁꯤꯡꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯃꯁꯥꯃꯛ ꯌꯥꯝꯅ ꯍꯩꯔꯕ ꯂꯥꯏꯌꯦꯛꯄ ꯑꯃꯅꯤ꯫ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏꯌꯦꯛꯄꯒꯤ ꯂꯥꯏꯗꯨ ꯑꯃꯨꯛ ꯌꯦꯛꯊꯣꯛꯂꯦ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠꯇ ꯂꯥꯏꯌꯦꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯑꯃꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯄꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯑꯁꯤꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯥ ꯑꯃꯨꯛ ꯂꯝꯕꯤ ꯃꯥꯡꯗꯨꯅ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫
ꯎꯅꯕ ꯈꯨꯗꯤꯡꯗ ꯂꯥꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯪꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯗꯨꯗ ꯌꯦꯛꯂꯤꯕꯗꯨ ꯈꯪꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯊꯥꯞꯂꯕ ꯁꯛꯈꯪꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕు ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯦ, ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏꯅꯤ꯫ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯥꯕꯤ ꯑꯗꯨꯛ ꯀꯤꯕ ꯋꯥꯁꯛꯇꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯂꯧꯔꯨꯔꯤꯕ? ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯃ ꯅꯤꯡꯊꯧ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯃꯥꯡꯂꯨꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯅ ꯋꯥꯁꯛꯈ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯅꯕ ꯃꯇꯧ ꯀꯔꯝꯅ ꯌꯥꯍꯟꯒꯗꯒꯦ? ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯈꯪꯅꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯊꯧꯅꯥ ꯍꯟꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯌꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯃꯌꯥꯗ ꯌꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯆꯨ ꯑꯃꯗꯤ ꯇꯨꯔꯤꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕꯗꯨ ꯀꯣꯅꯨꯡꯗꯒꯤ ꯇꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯀꯣꯅꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯌꯦꯡꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯌꯦꯛꯄ ꯂꯥꯏ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯁꯥꯔꯤꯕ ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯀꯣꯅꯨꯡꯅꯤ꯫ ꯃꯔꯛꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯔꯝꯃꯤ꯫ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯃꯤ꯫ ꯑꯅꯧꯕ ꯀꯣꯅꯨꯡꯒꯤ ꯐꯛꯂꯥꯡꯗꯨ ꯂꯣꯏꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏ ꯌꯦꯛꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯂꯤꯔꯨꯡ ꯁꯥꯕ ꯃꯥꯡꯒꯣꯜꯒꯤ ꯐꯛꯂꯥꯡ ꯑꯌꯦꯛꯄ ꯂꯥꯏꯇꯅ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯥꯒꯤ ꯊꯕꯛ ꯌꯦꯡꯂꯩ꯫ ꯃꯥꯒꯤ ꯍꯩꯁꯤꯡꯕꯗꯨꯗ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯗꯤꯡꯒꯤ ꯑꯉꯛꯄ ꯋꯥꯍꯟꯊꯣꯛ ꯂꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯣꯟꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯝꯃꯤ꯫ ꯌꯦꯛꯂꯤꯕ ꯂꯥꯏ ꯈꯨꯗꯤꯡꯗ ꯀꯣꯅꯨꯡꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯌꯦꯛꯂꯝꯃꯤ, ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯔꯨꯞꯁꯤꯡ, ꯃꯅꯥꯏꯅꯨꯕꯤꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯨꯍꯣꯡꯗꯕꯒꯤ ꯋꯥꯁꯛꯇꯨꯒꯤ ꯃꯔꯝ ꯈꯪꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯑꯃꯁꯨꯡ ꯀꯂꯥꯒꯤ ꯒꯨꯟꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯔꯝꯃꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯇꯥꯛꯊꯣꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯃꯪꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯛꯈꯤꯕꯗꯨꯗꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯪꯅꯤꯡꯂꯤꯕꯁꯨ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯤꯌꯥꯝꯒꯤ ꯐꯝꯐꯝꯒꯤ ꯐꯛꯂꯥꯡꯗ ꯁꯛꯇꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯂꯥꯏ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯂꯥꯏꯗꯨꯗ ꯂꯥꯕꯒꯤ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯑꯃꯁꯨꯡ ꯑꯃꯣꯝꯒꯤ ꯇꯊꯛ ꯊꯇꯛꯄ ꯃꯇꯧ ꯌꯦꯛꯂꯝꯃꯤ꯫ ꯀꯥꯡꯉ ꯑꯃꯣꯝꯒꯤ ꯃꯍꯨꯠꯇ ꯁꯖꯤ ꯁꯉꯥꯏ ꯑꯣꯏꯅ ꯌꯦꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯍꯨꯠꯇ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯕ, ꯃꯒꯨꯟ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯃꯥꯕꯨ ꯎꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯄꯤꯊꯣꯛꯅꯤꯡꯕꯒꯤ ꯁꯛꯇꯝꯅꯤ ꯌꯦꯛꯂꯤꯕꯗꯣ꯫ ꯂꯥꯏ ꯌꯦꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯤꯡꯒ ꯃꯥꯡꯒꯣꯟꯗ ꯂꯥꯏ ꯌꯦꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕ ꯌꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯤ꯫ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯃꯩꯗ ꯁꯖꯤ ꯁꯉꯥꯏ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯤꯠ ꯀꯨꯞꯇꯅ ꯂꯥꯏ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯜꯂꯒ ꯂꯥꯏꯌꯦꯛꯄꯤꯗꯨꯗ ꯍꯪꯂꯛꯈꯤ, ꯂꯥꯏꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯥꯟꯖꯥꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯜꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯂꯥꯏ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯣꯏꯅꯅ
ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯍꯥꯛ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯎꯃꯪꯗꯨꯗ ꯃꯩꯔꯤꯂꯛꯇ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯁꯤ ꯎꯔꯨꯕꯗ ꯑꯃꯣꯝꯒꯤ ꯑꯔꯦꯞꯄ ꯂꯩꯇꯕ ꯑꯃꯗꯤ ꯂꯥꯕꯒꯤ ꯑꯅꯤꯡꯕ ꯍꯣꯡꯗꯕꯕꯨ ꯊꯥꯖꯕ ꯄꯣꯛꯈꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯆꯪꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯁꯤꯗꯒꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯅꯨꯄꯤꯁꯤꯡꯗꯒꯤ ꯑꯁꯥ ꯄꯨꯝꯕ ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯁꯤꯡꯍꯥꯁꯟꯒꯤ ꯃꯄꯨ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯊꯧꯗꯥꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯔꯦꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯋꯥꯅꯔꯦ, ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯋꯥꯅꯔꯦ꯫ ꯃꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯏ, "ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ! ꯂꯥꯕꯅ ꯍꯦꯟꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯃꯣꯝꯅ ꯂꯧꯅꯝ ꯍꯩꯔꯕ꯫ ꯃꯁꯤꯒꯤ ꯑꯣꯟꯅꯕꯗ ꯑꯩꯅ ꯈꯜꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯃꯤꯅꯝꯕꯅꯤ, ꯅꯝꯊꯥꯛ ꯍꯩꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯔꯦ ꯃꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤ ꯂꯩ ꯍꯥꯏꯕ꯫ ꯑꯩꯅ ꯊꯧꯗꯣꯛ ꯑꯃꯈꯛ ꯎꯔꯨꯕꯅꯤ ꯑꯃꯁꯨꯡ ꯈꯟꯊꯗꯅ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯃꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯟꯊꯕ ꯇꯥꯔꯤ"꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯑꯩꯍꯥꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯑꯗꯣꯝ ꯃꯁꯤꯒꯤ ꯆꯥꯡꯗꯝꯅꯕ ꯉꯝꯕꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯎꯕ ꯉꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯅꯨꯡ ꯌꯥꯝꯅ ꯀꯜꯂꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ, "ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯗꯕꯅꯤ, ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯀꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯍꯣꯡꯂꯛꯄ ꯌꯥꯏ꯫ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯅ ꯄꯥꯔꯥ ꯑꯃ ꯑꯣꯏꯕ ꯑꯣꯏꯁꯅꯨ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯅꯩꯅꯔꯨꯕ ꯌꯥꯒꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯍꯣꯡꯕ ꯌꯥꯏ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯨꯕꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯌꯥꯜꯂꯕꯁꯤꯗ ꯊꯃꯣꯏ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ "ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯇꯁꯦꯡꯅ ꯌꯨꯝ ꯌꯧꯔꯒ ꯃꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯨꯔꯒꯦ"꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯨꯍꯣꯡꯗꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯂꯦ꯫ ꯊꯨꯅꯃꯛ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯕꯨꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯌꯦꯛꯄ ꯂꯥꯏ ꯌꯦꯡꯕ ꯃꯗꯨꯒꯤ ꯃꯔꯝꯒꯤ ꯋꯥꯔꯤ ꯁꯥꯅꯕꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯒꯤ ꯑꯔꯣꯏꯕ ꯂꯩꯇꯦ꯫ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛꯅꯤ ꯄꯥꯝꯂꯤꯕ꯫ ꯑꯗꯨꯅ ꯃꯔꯝꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯧꯔꯨꯔꯒꯦ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒ ꯎꯅꯅꯕ ꯏꯟꯁꯤꯟꯒꯅꯤ"꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯗ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯟꯊꯔꯝꯗꯦ꯫ ꯃꯅꯥꯏ ꯃꯁꯜ ꯄꯨꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯃꯁꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ, ꯊꯨꯅꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯞ ꯑꯣꯏꯅꯕ ꯌꯥꯖꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯂꯩꯕꯥꯛ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫